Matam amada yamna chawba leipak amagi chingtam kauba ningthau ama leirame. Ningthau asigi nupi chamaga taruk leirame. Adubu ningthau asigi nupi chamaga taruk asina pokpa machasing asi loinamak soinairame. Machaso ama anidagi hena pokte. Khara amadi machasung pokpoktaba phawba yawi. Ningthau asigi leipak asiso awa ana yamna tarame. Ana ayeksu yamna toirame. Nongma ningthau aduna magi kada matha sana famlingai. Magi manai ama changsilaktuna hairere. Iningthau khulgi maibala hawi. Iningthau ga wari sanaba pami haina haihawi. Asi khaktamak hairaga ningthau adu thorakle. Aduga magi phampham langda phamkhre. Khulgi maiba aduna ningthauda nofet yengduna hairei. Iningthau nanai lakjari. Kuirabagi tungda ningthauda nungaiba paw amata tamjage haiduna lakjabani. Ha. Kari nungaiba paw. Tammu tasi. Nungaiba paw ta kidaba yamna kuire. Iningthau gi matam lakle. Lambel yatuna khongthang chumlabadi. Soidana maki pumna maki awaba koklagani. Kari karamba pambai no. Pumna maki awaba kokataba lambi. Hayu tasi. Iningthau khongthang da chumbi. Lambel da chumna chasi. Soidana maki awaba koklagani iningthau. Soidana maki awaba koklagani. Asi hairaga law duna khulgi maiba ado chatkre. Ningthau ado wakhal khalaga laihawi. Kari karamba achumba lambelna pumna maki awaba bu kokhanba ngamgadoriba. Asi hairaga munna yengduna laihawi. Numidangi matamni. Ningthau ado magi kada famduna lairi. Thengzilaklabani adubo tumthaba yadre makhutna mamai pumba amuktang nanthai. Tanja asida manglam jatta thokiba thodok khara mamita sangsang urai. Ningthau chingtamna khara naha oiringai matamdani. Nongma khulai suna paiduna umang amada sa tanba manai masel yaudana mathanda chatlami. Mana asum umang aduda chalakpada sa leiba amata uramde. Ningthau asina lakpa adu umang aduda leiba hingchabi amana ure. Hingchabi aduna ningthau aduda yenglaga hairai. Is asidi leibaki ningthau nidana. Manai masen somta yaudi. Oh, ngasidagi ai konungda layu haina tamlaba. Masidi ai lang hekta thage. Asi hairaga noktuna khudakta yamna masak matau phajabi leisabi amada onkre. Mamai akhuiba su khuikhidre. Sitnana ngawrok ngawna laikre. Yamna masak matau phajabi tagat tekpi leisabi ama onkre. Leisabi olaga hingchabi ado maya ado higatuna noi. Somdusu ningthau aduna asukuina changlakpadu sa ama phabo ude. Sum yenglakpada nakandagi soro tawrai. Ningthau adu yengthoi saji ama asongba amadagi chenkiba adu uraduna tanai. Tunglomdagi ten adu lokthokduna saji adu tamna yamna thuna kaplai. Saji adudi nakangi asongba amada chensinkre tel aduna palhaudre. Adubu ten maru aduna nakandagi jangsilakpa nupi adu tamna paisinkre. Nupi do pakhatpoi kaiboi ima haina lauraga phamthakre. Mana phamthakiba aduna ten adu u amade yungduna laikre. Ningthau adu pakhalubadu khara hantharai. Aduga mamit hairap uisinduna soradu sangna hontoi. Ningthau adu sagoldagi kumthaduna nupi adugi manakta lai. Nupi adudi pakhatkibanara hojik phawba phamthaduna mamit mana jejet uisinduna lai. Yengbada masa pumba isingna pumchot chotle. Ningthau adu nupi aduda yengduna hairai. Ibema pakhatkanu. Karimata tawre. Nupi adu mamit mana ithak thakatna yenglai. Aduga matung amuk onthokduna uda yongkiba ten aduda amuk yengi. Ningthau adudi nupi adugi phajabada munna yengduna lai. Mamit kuptana yenglaga hairai. Ibema nangi mingdi kari kawi kadaidagino. Sidana thanta kamdongna lairamdibano. Nasa pumbasisu pumchotchotna ure. Nupi adu phamna kapli hairai. Matau leibi kawi. Umang asigi lairiba turel asigi wangbada khul ama leibane adudagini. Umang asigi turelgi haurakpham ching adudagi chentharakpa. Lok aduda long khonba lakpani. Ai kamaina no khangdri. Loki akanba irei ama thengnaba aduda chentharakpani. Aduga umanga somdagi haitharakpa usa amada yanduna somda kakhalakpani.
ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯗꯣꯝꯗ ꯆꯠꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯂꯦ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯪꯉꯤ ꯅꯪꯒꯤ ꯈꯨꯜ ꯑꯗꯨꯗꯤ ꯀꯌꯥꯝ ꯂꯥꯞꯍꯧꯔꯦ ꯌꯥꯝꯅ ꯂꯥꯞꯍꯧꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯏꯁꯦ ꯁꯤꯁꯨ ꯀꯨꯏꯔꯦ ꯎꯃꯪ ꯑꯁꯤꯒꯤ ꯀꯗꯣꯝꯗ ꯆꯠꯂꯒ ꯀꯗꯥꯏꯗ ꯂꯣꯛ ꯑꯗꯨꯒꯤ ꯆꯦꯟꯊꯐꯝ ꯑꯗꯣ ꯇꯥꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯁꯨ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ ꯅꯤꯡꯊꯧ ꯑꯗꯣ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯤꯅꯨꯡꯁꯤ ꯑꯃꯁꯨ ꯄꯣꯛꯂꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯅ ꯃꯤꯅꯨꯡꯁꯤ ꯑꯃꯁꯨ ꯐꯥꯎꯍꯜꯂꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯎꯃꯪ ꯑꯁꯤꯗ ꯅꯨꯄꯤ ꯃꯊꯛꯇ ꯀꯝꯗꯧꯅ ꯍꯨꯟꯇꯣꯛꯂꯝꯒꯅꯤ ꯅꯤꯡꯊꯧ ꯑꯗꯣ ꯃꯈꯣꯜ ꯈꯔ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ ꯃꯇꯧ ꯂꯩꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯗꯤ ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯑꯩꯕꯨ ꯁꯨꯝꯈ꯭ꯔꯦ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯂꯁꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯔꯣ ꯂꯥꯛꯑꯣ ꯑꯩꯗꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯀꯔꯝꯅ ꯅꯪꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯤꯡꯊꯧ ꯑꯗꯣ ꯍꯥꯏꯔꯞ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯎꯃꯪ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯩꯃ ꯑꯣꯏꯔꯔꯣ ꯑꯩꯒ ꯆꯠꯂꯁꯤ ꯂꯩꯁꯥꯕꯤ ꯑꯗꯣ ꯍꯦꯟꯅ ꯀꯞꯂꯒ ꯉꯥꯛꯄꯤꯒꯅꯤ ꯅꯤꯡꯊꯧ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯅꯅꯥꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯀꯣꯅꯨꯡꯗ ꯉꯥꯏꯔꯝꯂꯅꯤ ꯍꯟꯕꯤꯈ꯭ꯔꯣ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯂꯩꯃ ꯑꯣꯏꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯂꯥꯏꯔꯕꯁꯨ ꯀꯣꯛꯍꯟꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯈꯨꯜꯗꯁꯨ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯀꯅꯤ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ ꯂꯩꯁꯥꯕꯤꯗꯨ ꯅꯤꯡꯊꯧꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯃꯈꯨꯠꯇꯨ ꯇꯞꯅ ꯁꯝꯂꯛꯏ ꯅꯤꯡꯊꯧꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯁꯥꯕꯤ ꯑꯗꯨ ꯆꯤꯡꯈꯠꯂꯤ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯂꯩꯁꯥꯕꯤ ꯑꯗꯣ ꯃꯕꯨꯛ ꯃꯅꯨꯡꯗ ꯈꯜꯂꯤ ꯑꯩꯗꯤ ꯀꯣꯅꯨꯡ ꯆꯠꯇꯣꯔꯦ ꯑꯩꯗꯤ ꯀꯣꯅꯨꯡ ꯆꯠꯇꯣꯔꯦ ꯀꯣꯅꯨꯡꯗ ꯂꯩꯃ ꯑꯣꯏꯔꯨꯔꯅꯤ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧ ꯆꯤꯡꯇꯝꯅ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯕ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯦ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯅ ꯂꯩꯁꯥꯕꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇ ꯈꯪꯗꯦ ꯅꯤꯡꯊꯧꯅ ꯃꯇꯧ ꯂꯩꯕꯤꯗ ꯅꯪꯒꯤ ꯈꯨꯜꯗ ꯆꯠꯁꯦ ꯍꯥꯏꯅꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯨꯅ ꯆꯠꯇꯅꯕ ꯈꯨꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯔꯦ ꯏꯅꯤꯡꯊꯧ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯅꯝ ꯑꯍꯥ ꯆꯨꯏ ꯃꯐꯝ ꯑꯁꯦ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕ ꯂꯩ ꯀꯔꯤꯁꯨ ꯊꯣꯛꯈꯤꯕ ꯂꯩꯇꯦ ꯑꯍꯜ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯀꯔꯤꯒꯤꯗꯃꯛ ꯀꯣꯅꯨꯡꯗ ꯆꯪꯂꯛꯄꯅꯣ ꯑꯍꯜ ꯑꯗꯨ ꯏꯇꯞ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯑꯩ ꯑꯊꯥꯞꯄ ꯃꯐꯝꯗꯒꯤꯅꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯆꯥꯕ ꯊꯛꯄꯒꯤ ꯑꯣꯏꯔꯒꯅ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯝꯕꯤꯌꯨ ꯑꯍꯜ ꯑꯗꯨ ꯃꯊꯟꯇ ꯈꯜꯂꯤ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯄꯨꯝꯅꯃꯛ ꯑꯅꯝ ꯑꯍꯥ ꯆꯨꯔꯦ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯑꯃꯨꯛꯇ ꯌꯦꯡꯅꯤꯡꯉꯤꯗ ꯃꯆꯤꯟꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯑꯩ ꯆꯥꯛꯅꯤꯕ ꯅꯠꯇꯦ ꯀꯜꯂꯤꯗ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯒ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯕ ꯃꯇꯧ ꯂꯩꯕꯤꯗꯨ ꯃꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯏꯁ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤꯗ ꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯇꯥꯔꯦ ꯏꯃꯥ ꯅꯆꯥꯗ ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯑꯍꯜ ꯑꯗꯨꯅ ꯋꯥꯈꯜꯅ ꯈꯟꯕꯅꯤ ꯃꯇꯧ ꯂꯩꯕꯤ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯑꯣꯏ ꯊꯪꯕꯗ ꯂꯩꯕ ꯐꯝꯐꯝꯂꯥꯡ ꯑꯗꯨꯗ ꯐꯝꯈ꯭ꯔꯦ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯉꯥꯏꯍꯥꯛ ꯎꯏꯁꯤꯜꯂꯦ ꯎꯏꯁꯤꯟꯕꯗꯨꯗ ꯎꯔꯦ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯀꯝꯗꯧꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯇꯨꯅ ꯃꯇꯧ ꯂꯩꯕꯤꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯆꯠꯅꯅꯕ ꯍꯥꯏꯅ ꯇꯛꯂꯤꯕꯁꯤꯗꯤ ꯅꯪꯒꯤ ꯑꯣꯏꯔꯦꯅꯦꯀꯣ ꯅꯤꯡꯊꯧ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯌꯦꯡꯉꯤ ꯑꯍꯜ ꯑꯗꯨ ꯇꯞꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯏꯕꯦꯝꯃ ꯍꯥꯏꯒꯅꯨ ꯑꯩꯁꯦ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯂꯩꯃꯅꯤ ꯇꯁꯦꯡꯅꯃꯛꯀꯤꯔꯅꯦ ꯑꯩꯅ ꯍꯪꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯗꯨꯃꯛ ꯄꯤꯌꯨ ꯃꯇꯧ ꯂꯩꯕꯤꯅ ꯍꯥꯏꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯅꯤꯡꯊꯧ ꯑꯗꯨꯅ ꯎꯕ ꯐꯪꯏ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯜ ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯕꯤꯔꯅꯨ ꯃꯇꯧ ꯂꯩꯕꯤꯗꯣ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯍꯜ ꯑꯗꯨꯗꯤ ꯁꯨꯡꯁꯥꯎ ꯁꯥꯎꯗꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ
ꯑꯔꯣꯠꯄꯁꯤꯡ ꯑꯁꯤ ꯐꯣꯡꯅꯅꯕ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯏꯃꯥꯒꯤ ꯌꯥꯊꯪ ꯏꯟꯗꯕꯗꯤ ꯑꯩꯗꯤ ꯉꯝꯖꯔꯣꯏ꯫ ꯑꯩꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯦ ꯏꯃꯥꯅ ꯍꯤꯡꯍꯟꯕꯤꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯊꯥꯖꯕ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯅꯅꯥꯏꯗ ꯃꯇꯝ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ꯫ ꯑꯩꯅ ꯍꯪꯕ ꯋꯥꯍꯪ ꯑꯁꯤꯗꯃꯛ ꯈꯨꯝꯍꯟꯕꯤꯌꯨ꯫ ꯃꯁꯤꯗ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯏꯅꯤꯡꯊꯧꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯕꯗ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯨꯟꯅ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯃꯁꯥꯅ ꯈꯟꯖꯩ ꯄꯥꯎꯈꯨꯝꯗꯤ ꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯑꯁꯣꯏꯕꯅꯤ, ꯃꯁꯤꯁꯨ ꯈꯪꯅꯤꯡꯏ꯫ ꯑꯃꯔꯣꯝꯗꯅ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯞꯅ ꯏꯪꯅ ꯃꯆꯥ ꯈꯥꯏꯅ ꯑꯃꯗꯤ ꯌꯥꯝꯅ ꯊꯥꯖꯅ ꯍꯥꯏꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯍꯥꯏꯔꯞ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯄꯥꯝꯕꯗꯣ, ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯊꯥꯡ ꯆꯥꯒꯅꯤ꯫ ꯑꯍꯜ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯇꯧ ꯂꯩꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯃꯥꯡꯗ ꯇꯥꯔꯤꯕ ꯂꯟꯖꯥꯎ ꯑꯁꯤ ꯌꯦꯡꯈꯤꯁꯤ ꯍꯥꯏꯕ꯭ꯔꯥ? ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯍꯦꯛ ꯄꯤꯕꯒ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯉꯛꯄ ꯐꯥꯎꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯨꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯇꯧ ꯂꯩꯕꯤꯗꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯑꯍꯜ ꯑꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯍꯧꯖꯤꯛ ꯃꯥꯅ ꯏꯅꯤꯡꯊꯧ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯔꯨꯕꯗ ꯅꯤꯡꯊꯧꯅ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯈꯨꯝꯗ꯭ꯔꯕꯗ ꯑꯍꯜ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ? ꯃꯇꯧ ꯂꯩꯕꯤ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯍꯜ ꯑꯁꯤꯅ ꯍꯪꯂꯤꯕꯁꯤ ꯈꯨꯝꯃꯨꯅꯦ ꯂꯩꯃ꯫ ꯃꯇꯧ ꯂꯩꯕꯤ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯃꯇꯧ ꯂꯩꯕꯤ꯫ ꯑꯍꯜ ꯑꯗꯨ ꯃꯉꯛ ꯍꯥꯏꯔꯞ ꯅꯣꯝꯃꯤ꯫ ꯐꯖꯩ꯫ ꯌꯨꯝꯅꯥꯛꯇꯤ ꯀꯔꯤꯅꯣ? ꯍꯟꯗꯛꯀꯤ ꯋꯥꯍꯪ ꯑꯗꯨ ꯃꯇꯧ ꯂꯩꯕꯤ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯎꯠꯊꯣꯔꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯐꯥꯊꯈ꯭ꯔꯦ꯫ ꯃꯇꯧꯗꯨ ꯀꯅꯥ ꯑꯃꯇ ꯎꯗ꯭ꯔꯕꯁꯨ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯎꯍꯧꯔꯤ꯫ ꯃꯊꯃꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯄꯥꯎꯈꯨꯝꯗꯤ ꯈꯨꯝꯂꯛꯇꯦ꯫ ꯅꯤꯡꯊꯧꯁꯨ ꯋꯥꯍꯪ ꯇꯥꯏ꯫ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯌꯨꯝꯅꯥꯛ ꯈꯪꯗꯦ, ꯍꯪꯕꯁꯨ ꯍꯪꯂꯨꯗꯦ꯫ ꯄꯥꯎꯈꯨꯝ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯂꯩꯕꯤꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯉꯛꯄ ꯐꯥꯎꯔꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯈꯥ ताना ꯑꯃꯨꯛ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯆꯠꯂꯨꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯇꯨꯔꯦꯜ ꯂꯩ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯎꯕꯤꯔꯕ꯭ꯔꯥ? ꯂꯣꯛ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄꯒꯤ ꯃꯈꯣꯜ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯇꯥꯕꯤꯕ ꯂꯩꯕꯤꯈꯤꯕ꯭ꯔꯥ? ꯅꯤꯡꯊꯧꯗꯨ ꯏꯉꯛꯉꯛꯏ꯫ ꯑꯗꯨꯕꯨ ꯒ꯭ꯌꯥꯟꯗꯤ ꯇꯥꯏ꯫ ꯃꯥꯅ ꯃꯇꯧ ꯂꯩꯕꯤ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯕꯨꯅꯤ ꯃꯍꯥꯛꯅ ꯍꯪꯂꯛꯂꯤꯕ ꯑꯗꯨ꯫ ꯀꯝꯗꯧꯅ ꯑꯍꯜ ꯑꯁꯤꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯤꯕ? ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯤ ꯑꯆꯨꯝꯕꯅꯤ, ꯆꯨꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯠꯅ ꯇꯨꯔꯦꯜ ꯑꯗꯨ ꯎꯈꯤꯗꯦ꯫ ꯂꯣꯛꯀꯤ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇꯁꯨ ꯇꯥꯗꯦ꯫ ꯉꯛꯅ ꯑꯍꯜ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯆꯤꯡ ꯑꯆꯧꯕ ꯑꯃꯗꯤ ꯑꯩꯅ ꯎꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯐꯝ ꯑꯗꯨꯗꯤ ꯂꯣꯛꯀꯤ ꯏꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯅꯠꯇꯦ, ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝꯒꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯋꯥꯗꯨꯗ ꯅꯤꯡꯊꯧꯗꯨ ꯏꯉꯛ ꯉꯛꯂꯦ꯫ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯃꯇꯧ ꯂꯩꯕꯤꯗꯤ ꯃꯈꯥ ꯇꯥꯅ ꯃꯃꯤꯠ ꯈꯥꯅ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯈꯔꯗ ꯍꯥꯏꯖꯒꯦ꯫ ꯂꯣꯛꯀꯤ ꯃꯤ ꯆꯦꯟꯊꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯀꯝꯗꯧꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯂꯣꯡ ꯈꯣꯟꯒꯅꯤ? ꯏꯔꯩꯅ ꯇꯥꯎꯊꯔꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯀꯝꯗꯧꯅ ꯎꯁꯥ ꯑꯃꯗ ꯌꯥꯜꯂꯒ ꯃꯁꯥꯕꯨ ꯀꯟꯖꯕ ꯉꯝꯗꯣꯏꯕ? ꯃꯤ ꯆꯦꯟꯗꯨꯅ ꯄꯨꯔꯤꯕ ꯏꯔꯩ ꯑꯗꯨꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯀꯜꯂꯝꯒꯅꯤ? ꯑꯗꯨꯒ ꯃꯁꯥꯕꯨ ꯀꯟꯖꯩ ꯍꯥꯏꯅ ꯈꯜꯂꯁꯤ, ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯈꯨꯟꯒ ꯂꯥꯞꯅꯕꯁꯨ ꯅꯠꯇꯦꯅ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯀꯧꯗꯨꯅ ꯃꯥꯒꯤ ꯈꯨꯜꯗ ꯆꯠꯇꯕꯤ ꯀꯔꯤꯒꯤ ꯎꯃꯪꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏꯕ? ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯕꯗ ꯃꯇꯧ ꯂꯩꯕꯤ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯔꯤ꯫ ꯅꯤꯡꯊꯧꯗꯤ ꯅꯣꯡꯃꯇ ꯃꯥꯅ ꯈꯜꯂꯨꯗꯕ ꯋꯥꯈꯜꯅꯤ ꯉꯁꯤ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ꯫ ꯃꯇꯧ ꯂꯩꯕꯤꯒꯤ ꯁꯛꯇꯝ ꯎꯔꯕ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯅꯠꯇꯦ, ꯃꯍꯥꯛ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯍꯤꯡꯆꯥꯕꯤ ꯑꯃꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯤ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯕ ꯃꯇꯧ ꯂꯩꯕꯤ ꯑꯗꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯈꯪꯍꯧꯗꯦ ꯃꯤꯀꯨꯞ ꯑꯃꯗ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯦꯠꯂꯤ꯫ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯅꯤꯡꯊꯧꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯏꯅꯃꯛ ꯌꯦꯡꯏ꯫
Ahal ado mamit ushinduna ngaihakle. Mana adumna leibaduda hingchabi ado mabukta kanna naba phawri. Ahal adubu khangtha thadoktuna China adu khangba oina lawri. Asumna tunghalaga chatkibana konungi gamla thamba yumbi aduda ngaraga China du khangi. Ahal nupa aduna karigumba maru maru khara hingchabi aduna leiriba maikai adumda langsilai. Ningthaudi ingangakli. Mangumba ngaktani ngasi magi mamangda thokliba mayam asi. Ngasai makai noklamba ahal so khara saurap tawba khonphamda hairai. Aigi khuttagi nangna kayam kuina lotpa ngamgani. Ngasaina aina haibada yarabadi. Masimaksu thoklom loidabani. Hojikti pumnamak phonglagani. Hingchabidu wadi ngangda yamna hauna lawi. Mana lawbada konung adu pumnin nilli. Ahal aduna Ningthauda onsinduna makhatana hairai. Iningthau hingchabi asina pumnamakpu longnam tawbani. Pumnamakpu namsinbani. Magi pibuk ningga Ningthaugi angang amasu nawpuri. Wado haidokibada hingchabidu kanna lawi. Ningthaudi ingangai. Wafam ase mahakta singna khangdabani. Ahal aduna makhatana hairai. Magi macha asisu hena tamthiba hingchabi ama oigani. Magi sagai kannanabagidama mana masibu tawbani. Angang ase taibang miyoiba amagi oibana. Mana hojik panggal phuthokpa ngamdabani. Angang asina mapung pharaklaba makai hingchabigi saklon ado mahak lawrakani. Hingchabi asigi sakti asisu hengkalakani. Matam aduda Ningthaubo hatkani. Lebak asi mana paigani. Magi jati phurup asibu chawthoknaba hotnabani. Hojik magi panggal sakti leitri. Kana amattana thengnaba ngamloi. Aduna mahakna angang asigi maramda haidabani. Karigumba hairabadi Iningthauna angang asigi yaifaba oinanaba. Angang asibu senanabagidama amaibi ama soiduna thamlakani. Hingchabidu henna kanna lawi. Ahal adu makha tarai. Aduna angang asina chawrakpa taibang miyoiba amagi saktam mangkhiba aduni mana ngairamlibase. Chummi taibang miyoiba magi angang nawpubagi mahak panggal thokpa ngamdabani. Hingchabi ado mabukto paiduna chatkinaba haina tawi. Aduba angang aduna leibana mahak ngamdre. Nakanda leiramba gamla adu tap pairaga Ningthauda yengduna hairai. Aina ngasi waribase lemna mangoi. Nangi Ningthau sagai asigi machang oiba piba amattasu phangba ngamloi. Aigi sagaibu loishinbagidama. Nangi Ningthau sagai asibusu aina loishingani. Aina aigi sagaibu kannanaba hotnabada wariba asigumnasu nangsu wagani. Aina icha kainabagi wariba asigum nangsu mahut sinnanaba nacha amata lakloi. Nangidamak lakliba nacha ado aina hatkani. Aina mabu hatlaba matungda nangbusu loishinba ai soidana lakhigani. Nangbu hatba ai lakhigani Ningthau. Asi hairaga gamla adu thugaiduna machin tumba machet amana masagi mabukta thinjinjai. Ngaihaktangda mafam adu hingchabi aduna lawbagi makholna pumnin nilli. Hingchabi adudi mabuk manunggi angang adu hatoklamlaga mahak chatkre. Mafam adu ina pungang ngangle. Ningthaudi ngasaidagi tawriba amadi hingchabi aduna hairamliba wa aduda kari tawni kari haini masana khangdre masa pomba tarang chatle. Ahal aduna tapna phathabirai. Iningthau karisu khanbigano. Imana Iningthaugi afabata piba oirasano. Nanai amuk chacharukhige. Amukta ngaibiko. Ningthauna hairakpani. Ahal adusu lepe. Mahakna masa khara hantharaba matamda hingchabi aduna hairamba wafam adugi maramda hangi. Ahal aduna hairai. Iningthau sagaigi machang oiba piba pokpa waragani. Hingchabi adu loishinriba phawba leipak asi awa ana taduna ta leirani. Ishwar mana chanbirabadi sagaigi machang oiba piba piduna hingchabi adubu loishinba ngamba oisanu. Ai chacharake. Ahal adugi magol ningthina khanglaba Ningthauna ahal adubu magi leipakta adumak leinanaba hairai. Adubu ahal aduna nokfet tawna khomi. Iningthau nanaibu ngakpiyu. Imagi wa tadana nanai di thabak amata pangthokpa ngamjade. Ima haibadi kanano? Ima haibadi aibu sembiba aigi ima. Ima adudasu haizage aigi konungda leibiyu. Adumgi pukning penanaba aina thawgal tawzage. Aigi imadi taibangda leite. Sebadi aigi tawgadaba nate. Imagi seba tawgadabane. Wafam asida khangle
Ima hairibasi taibang mi ama natte. Ningthau aduna haijamanba aduda ahal adu ngaihak tumina leiraga hairei. Adubu nangi konung asidade aigi imana yade. Mi chikpa mafamda ina kupa sangai ama saw pukri lehalo nongpok olo. Pukri aduda nga makhal taret thadagadabani. Hairiba adugumna yum sari aduga nupa adu lehale. Numit adudagi ningthaugi maithong adu nungsuk nungjanakri. Laibak praja miyamsu awa ana yamna toina tari anaba khudingmak ahal nupa aduna layeng bibadagi ahal nupa adubu khulgi maiba haina khangnaki. Numit adudagi asuk kuibasi ningthauna nupi chamaga nipan thirakpada pokpa machasing piba khakta natana ningol phawba soinaiba natraga pokpaga sikibana ayamba oiri. Adubu kuirabagi tungda ngasi ahal aduna lambi chummu khongthang chumna chasi matam yaurakli hairi. Ningthau adu mamit tapna pangthorei famna uitharura male mana mikap thorakpada nongalamle. Ningthau do masa pumba sengtoklaga laitin khurum thokle. Aduga ngarang hairamba wa adugi henna khangningbana khulgi maiba adugi mayumda manai masal kharaga laklame. Mane yaurakpada khulgi maiba adu pukrida lairiba nga sing adu yengduna lairame. Masu changsile khulgi maiba aduna mangonda sungyeng yengdana nga sing aduda adum yenglaga hairei. Hayo. Ngarang hairamba wafam adu karino. Chumna chatpa lambi hairibasi karino. Khulgi maiba aduna ufet tawraga hairei. Yengu iningthau pukri asida. Nga macha ama yamna harauna masa tik tik koi chen duna sanaribasi. Ningthau adu se yengi. Nga macha ama mi leiri haibagi akiba leita. Amada amuk chen tawduna sanari. Ningthau do munna yenglaga khara takhalap tawna hairei. Kari? Asina hairibasina karino hayo. Asigi nga ase karino. Khongthang chumna thangbiyu iningthau. Aikhoi mayamna matam kuina ngairakliba misak ado soidana makki laklagani. Wadu tabada ningthau ado haraubana loiri makhatana hanglei. Karino? Achumbu khongthang hairibase. Ai hauji kari taw haibano. Khulgi maiba aduna ningthauda yengduna hairei. Iningthauna pamba leima ama luhongsi. Kari? Aibu amuksu luhongba. Achuk yamba leima ase. Iningthauna pamna amata laukhiba nate. Aduna thamoina khoidajaba leima oiba yabi ama thuna luhongnaba sinbiyu. Adubu amuksu haijariba asini. Khongthang chumna thangbiyu. Manglam chatta kaya ama soirabasu. Hojik soidanaba hotnahausi iningthau. Asi hairamlaga khulgi maibudo hanna phawba yenglamdana imunglomda changkhre. Ningthau sunga aduda phana kuina yenglamlaga manai masal kayaga loinana yumda amu halakle. Yumlomda sagol tongduna wakhal nungaina halakpa matamni. Lau matam oibagi labukta mi kaya leiri. Ningthauna mi singbo asum yenglaga labukta sum lakpada lapna masam ningdu yaibi kuchu kumen panbi mamai koidanabi makukta kokset setbi. Naha oiribi nupi ama labuk lomdagi karakpado ningthau aduna hek mitaruri. Makhong makhut adusu laikhom khara tairi. Ningthau nupi adugi ningthizaraba saktam adu ubada makhong thangba thoktre. Sagoldagi kumtharaga nupi adubu yengduna lei. Nupi adusu ningthaugi manak yaurakpada kurukuda kullaga khurumi. Iningthau. Ningthauna wa ngangdana nupi tuda adam yengi ngaihak yengnamlaga tapna hairei. He ningthizabi. Nangbu kanano. Nangbu ubada ningthau aidi mitpham hongba ngamdre. Jingnaba leitragadi haujingmak aigi mangthau. Konungda aigi leima oiduna nungaina leiro lau. Nanaidi matik chazade warobiganu iningthau. Aina matik chare khanna hairabani lau. Aigi mangtharo konung chalasi. Asi haiduna konungda lagle. Numit kharani di ningthau ado maithong maka lamle mana pamna khanjaba nupi laure. Maduga mana matam kuina ngaijarakliba miwai ado lakpa yabagi uithokpa asida ningthau ado matam pumbada harauduna noktuna leire. Aduba nongma ningthau adugi manai amana hairare. Iningthau. Khulgi maibana pukrigi nga macha ado hingdre haina haire. Wadu tabada pakhatuna ningthau ado manai masen kharaga khudakta khulgi maiba adugi manakta lai. Khulgi maiba ado hanagum pukri aduda yenglaga lai. Ningthau su prap changsin duna yengi.
Nahanda koi chen chen duna sana hobanga adu masa chap tingna siraga ising mathakta tauduna leiramle. Ningthau adu ngakna khulgi maiba aduda onsenduna hairi. Kaino tawrisiba? Kaino sida tawrise? Khulgi maiba adu mong hadana khumnai. Iningthau, nanai aina haijabaduni. Achumba lambida khong thangbiu haina. Masidi aina natti. Mamangdusu soikri. Aina luhongduna lawgadoriba nupi amabu. Kanano karino haiba khangdana hekta yumda pusinba haunade. Asi hairaga khulgi maiba adu yumlomda chatkre. Ningthaudu ingangakna yengi. Ningthaudu upai leite. Konungda mo halle. Kudakta mi thaduna nahan purakwa nupi adugi maramda thihalwe. Manai aduna ningthaugi nak yaurakpada paudu tamningdagum tawi. Upai di leite. Tamlai. Iningthau. Nupi ado mama mapa leite. Aduga mahak mauni. Nupa amada luhongluraba matungda magi nupa ado laikidabadagi mayumda halaktuna leibani. Wadu tabada ningthau haraurumapumba mangkre. Asukuina nupi chamaga taret thiraba asi phauba mana ngaiba misak adudi laktri. Chamaga taret suba nupi aduna pokpa macha adusu soinairi. Ningthaudu asa ama uraktre. Adubu nongma ama mana konungi laikolda koithorakpa matamda laikol sangliba ahal tomalga leisabi amaga wari sanaduna leirambado ningthau ubada anima khurumi. Iningthau. Madi kanano. Ichanupini iningthau mamingna thoibi kawi. Ningthaudo thoibida hairab yenglamlaga maikai amaromda amuk chatkre. Asumna laikol ado asum yengi. Laikol yengbada thoibagi masaksu adumak ure. Adubu ka hena khanjilude. Numit adugi numidangi matamni. Ningthau ado thoibigi masak ado adumak ningsingduna leire. Adubu ma hauji kari tawani haiba khangdre. Ahinga aduma adum haukre. Mathangi numittu ningthauna ayuk nganna khulgi maibana tharai haiba khunja ama ningthaugi nakta laktuna pau tamlare. Iningthau khulgi maibana iningthaubu yamna thuna laknaba haiduna takpirai. Asikak hairaga khunja adu chatkre ningthau adusu kharangai. Manai masal khara puraga khulgi maiba adugi nakta lai. Mana ngasi yorakpa matamdadi khulgi maiba ado mamai ado maithong maka lamlami ningthausu changsinduna hangi kari leire. Khulgi maiba adu ningthauda nokfe tawna yenglamlaga pukri leiriba adomna chatna hairai. Iningthau matam yori. Lebaki awaba pumba koklani yengbiu. Pukri da nga ama jelibase. Iningthau asimadi mong hade. Handakti soidana mai paklagani. Ningthau adusu yengi tasengna handak jeliba nga macha adudi mong hade. Chap manai hanagi matagum hairakani. Ningthau adu masado hainingba phaudre tapna hairai. Handak shomo masiga tharaga chamagani pan surani. Khunja mayam amadi sagai asigi awaba pumba kokhanba amadi kokhandaba haibase iningthaugi apambani. Ningthaudo wakhal haifet khali aduga tapna hairai. Handakti nangna khara sillo. Khulgi maiba adu nokfet tawi. Handakti tasengna oibagi mami ama tabasida manasu sillage haina khali. Ningthaudi asa udre. Khulgi maiba aduna sinduna laikol senaba ahal adugi machanupi thoibibu luhongnaba hainare. Machanupi aduna oigadoribasi chamaga nipan suba ningthaugi nupini. Ahal adu wakhal hairab khali. Adubu khulgi maiba aduna leibaki awa ana taba mayam amasung ningthau sagai asi mutanabani haina kanna haijabadagi nupa adusu yare. Ikuidana ningthau adu luhongle. Thoibiga thana magi nupi chamaga nipan sure. Ikuidana thoibi angang ama naupure. Thoibi hek naupuba numit adudagi khulgi ahal adu masa adum sonjinba haurakle. Adubu magi pukrida leiba nga adudi nongmugi chawba asum helakle. Nga aduna asum mapung pharakpa ubada ningthau aduso mabukning adu khara nungaijai. Matamdi asum haukibana thoibi angang ama mitamle. Pawadu hek tabaga ningthau changsinduna maibi amada pakhatna angang adugi maramda hangi. Maibi aduna harauna hairakpa pawaduna ningthauso haraubuna loire. Iningthau isorna aikhoibu chanbiri. Angang asidi karisu tawdri. Masama u yamna phari. Pawsi tabada khulgi maibasu yamna harawi. Adubu magi phibamdi nongmugi asum sonjilakle. Matamgi matungina angang adusu asum chawkhalakle. Angang adu khulgi maiba aduga yamna chane. Ayamba matamda masu mapu adumak lemine. Khulgi maiba aduna angang asina chawraba matamda thengnagadaba
ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯌꯥꯝꯅ ꯂꯤꯕꯤ꯫ ꯏꯁꯨꯊꯣꯏꯕ, ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯀꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯇꯧꯁꯤꯟꯅꯔꯒ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ ꯅꯤꯡꯊꯧ ꯑꯃ ꯐꯥꯔꯒ ꯀꯣꯅꯨꯡꯗ ꯅꯝꯗꯅ ꯂꯥꯛꯏ꯫ ꯑꯦ, ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯄꯨꯄꯨ? ꯃꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯜꯂꯒ ꯅꯤꯡꯊꯧ ꯑꯗꯣ ꯐꯥꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯥꯛꯅ ꯍꯥꯏꯗ꯭ꯔꯦ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯝꯍꯦꯟꯅ ꯍꯪꯂꯛꯏ, ꯄꯨꯄꯨ, ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯐꯠꯇꯕꯤꯗꯣ ꯍꯥꯠꯄ ꯌꯥꯕ꯭ꯔꯥ? ꯌꯥꯏ꯫ ꯃꯥꯗꯤ ꯊꯥꯡꯅ ꯌꯥꯟꯒꯗꯕ ꯅꯠꯇꯦ, ꯇꯦꯟꯅ ꯀꯥꯞꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯄꯨꯝꯍꯦꯟꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯉꯤ, ꯑꯗꯨꯗꯤ ꯀꯃꯥꯏ ꯍꯥꯠꯇꯣꯏꯕ ꯄꯨꯄꯨ? ꯑꯗꯨꯕꯨꯔꯣ, ꯃꯣꯏ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯆꯤꯡ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ꯫ ꯃꯗꯣ ꯑꯩꯈꯣꯏꯅ ꯄꯥꯏꯔꯕꯗꯤ ꯃꯈꯣꯏ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯤ ꯄꯨꯝꯍꯦꯟꯗꯤ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯦ꯫ ꯃꯥꯅ ꯆꯥꯎꯈꯠꯂꯛꯂꯤ ꯃꯇꯤꯛ ꯈꯨꯜꯒꯤ ꯑꯍꯜ ꯑꯗꯨꯗꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯦ꯫ ꯄꯨꯝꯍꯦꯟꯅ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯃꯇꯝꯗ ꯈꯨꯜꯒꯤ ꯑꯍꯜ ꯑꯗꯨ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯂꯩꯈꯤꯗꯕꯅ ꯄꯨꯝꯍꯦꯟ ꯌꯥꯝꯅ ꯀꯞꯄꯤ꯫ ꯅꯤꯡꯊꯧꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩꯔꯣꯜ ꯆꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯅ ꯃꯨꯔꯇꯤ ꯑꯃ ꯁꯥꯕꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯄꯨꯝꯍꯦꯟ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯗꯨꯅ ꯆꯞ ꯆꯥꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯣꯏꯔꯤꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯆꯞ ꯆꯥꯅ ꯉꯥꯛꯄ ꯉꯝꯂꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯄꯥꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃ ꯁꯟꯇꯣꯔꯛꯏ꯫ ꯑꯅꯥꯕ ꯑꯗꯨ ꯌꯦꯡꯅꯅꯕ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯃꯥꯏꯕ ꯀꯧꯏ꯫ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯃꯔꯣꯝ ꯑꯁꯤꯗ ꯃꯤ ꯀꯌా ꯅꯥꯗꯨꯅ ꯁꯤꯔꯦ꯫ ꯅꯤꯡꯊꯧ ꯃꯥꯒꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯐꯥꯎꯕ ꯅꯥꯗꯨꯅ ꯁꯤꯕ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯃ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯄ ꯃꯥꯏꯕ ꯑꯃꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯃꯇꯝ ꯌꯧꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯕꯨ ꯐꯥꯖꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯆꯥꯅꯨꯄꯥ ꯀꯧꯁꯤꯟꯗꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯦ꯫ ꯄꯨꯝꯍꯦꯟꯁꯨ ꯃꯥꯒꯤ ꯃꯄꯨꯅ ꯂꯤꯔꯝꯕ ꯋꯥꯔꯤꯗ ꯌꯥꯎꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯃꯄꯥ ꯑꯁꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯒꯅꯨ꯫ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯅꯆꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯟꯖꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯄꯨꯝꯍꯦꯟ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤꯕ ꯃꯐꯝꯅꯤ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕꯁꯤ꯫ ꯃꯄꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯃꯥꯅ ꯁꯦꯝꯕꯤꯕ ꯃꯩ ꯆꯨꯈꯠꯄ ꯌꯥꯕ ꯋꯥ ꯑꯁꯥꯡꯕ ꯐꯤ ꯃꯆꯦꯠ ꯈꯔ ꯑꯗꯨꯒ ꯄꯥꯇ꯭ꯔ ꯑꯃꯗ ꯊꯥꯎ ꯈꯔ ꯍꯥꯞꯂꯒ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯀꯞꯂꯦ꯫ ꯃꯆꯥꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯍꯜꯂꯛꯀꯅꯤ ꯍꯜꯂꯛꯑꯣꯏ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯈꯪꯉꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯏ ꯄꯥꯛꯑꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯤ꯫ ꯄꯨꯝꯍꯦꯟ ꯃꯄꯨꯒꯤ ꯁꯥꯔꯤꯕ ꯃꯨꯔꯇꯤ ꯑꯗꯨꯗ ꯈꯨꯔꯨꯝꯂꯒ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯕ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯍꯤꯡꯆꯥꯕꯤ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯤꯡꯆꯥꯕꯤ ꯂꯩꯕ ꯎꯃꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯦ꯫ ꯑꯁꯨꯝ ꯆꯠꯂꯒ ꯈꯔ ꯂꯥꯞꯅ ꯏꯁꯨꯛ ꯁꯨꯛꯄ ꯆꯤꯡ ꯑꯃ ꯎꯔꯦ꯫ ꯄꯨꯝꯍꯦꯟ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯔꯦ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯀꯟꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯇꯥꯕ꯫ ꯄꯨꯝꯍꯦꯟ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯔꯦ꯫ ꯁꯒꯣꯜ ꯑꯗꯨꯗꯤ ꯆꯤꯡ ꯑꯗꯨ ꯀꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯄꯨꯝꯍꯦꯟ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯩ, ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯁꯒꯣꯜ ꯑꯗꯨ ꯄꯨꯜꯂꯒ ꯊꯝꯂꯨꯗ꯭ꯔꯦ, ꯑꯗꯨꯃꯛ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯆꯠꯂꯤꯕꯁꯤ ꯍꯤꯡꯕ ꯁꯤꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ꯫ ꯃꯥꯅ ꯂꯥꯏꯕꯛ ꯊꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯁꯒꯣꯜ ꯑꯗꯨꯕు ꯂꯥꯏꯕꯛ ꯊꯤꯍꯟꯕ ꯃꯥ ꯄꯥꯝꯗꯦ꯫ ꯁꯒꯣꯜ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯔ ꯆꯦꯜꯂꯒ ꯄꯨꯝꯍꯦꯟꯗ ꯑꯃꯨꯛ ꯍꯜꯂꯒ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥꯁꯨ ꯆꯤꯡ ꯑꯗꯨ ꯀꯥꯕ ꯍꯧꯔꯛꯏ꯫ ꯌꯥꯝꯅ ꯇꯝꯊꯤꯕ khonjel ꯑꯃꯅꯁꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯏ꯫ ꯄꯨꯝꯍꯦꯟ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯑꯁꯨꯝ ꯀꯥꯔꯛꯄꯅ ꯎꯔꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯁꯨꯔꯨꯡ ꯑꯃ ꯆꯠꯄꯒꯤ ꯂꯩꯔꯤꯕ ꯑꯗꯣ꯫ ꯑꯀꯤꯕ khonjel ꯑꯃꯅꯁꯨ ꯅꯣꯛꯄꯗꯨ ꯇꯥꯔꯤ꯫ ꯂꯥꯎ ꯂꯥꯎ, ꯅꯪꯅꯦ ꯑꯩꯅ ꯉꯥꯏꯔꯤꯕꯁꯤ, ꯂꯥꯎ꯫ ꯄꯨꯝꯍꯦꯟ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯍꯧꯔꯤꯕ ꯎ ꯋꯥ ꯑꯗꯨꯗꯤ ꯑꯀꯪꯕ ꯃꯅꯥ ꯑꯣꯏꯅ ꯇꯥꯔꯤ꯫ ꯉꯁꯥꯏ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯏ꯫ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯅꯨꯡ ꯑꯅꯤ ꯄꯥꯏꯔꯒ ꯃꯥꯅ ꯄꯨꯔꯛꯄ ꯊꯥꯎ ꯑꯗꯨ ꯍꯥꯞꯇꯨꯅ ꯄꯨꯔꯛꯈꯤꯕ ꯃꯩ ꯑꯗꯨ ꯆꯨꯈꯠꯅꯕ ꯇꯧꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯉꯪꯗꯨꯅ ꯁꯥꯎꯅ ꯂꯥꯎꯔꯤ꯫ ꯅꯪ ꯂꯥꯎ ꯂꯥꯎ ꯂꯥꯎ, ꯅꯪꯅꯦ ꯑꯩꯅ ꯉꯥꯏꯔꯤꯕꯁꯤ, ꯂꯥꯎ꯫ ꯄꯨꯝꯍꯦꯟꯅ ꯆꯨꯈꯠꯂꯛꯂꯤꯕ ꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏ,
Nangbu loishinbane, aina laklibase. Asi hairaga surung aduda changlai, manung adu imam mammi. Mana changlakpa haurakpa matamdagi lau konglambadu punglep lepkre. Asum jangsilakpada khara hangwa mafam ama yaure. Pumhen koyeng yengi asum yengbada apakwa nungpak amagi mathakta yamna mallaba lairik athaba ama lairibadu ure. Tapna changsile, lairik adu makhutna paige haina. Tingthokpaga nakaldagi ikhui khuiraba khut amana tap phare. Pumhen yamna thuna yengi. Mamai ikhui khuiraba hanubi ama mangonda sauna yengduna lairami. Pumhen khangaudana yamna sauna makhuta pairakpa maibul aduna hanubi aduda thomjinge tawi. Adubu hingchabi adu khanghaudana amuk mangkhre. Aduga akoibatuda hongna noi. Pumhen thamoida akiba machet amata yaudana makhuta pairakliba thaumai adu nung anigi karakta chaptuna chetna thammi aduga makhutana thang adu chejet pairaga lei. Aduna lairamba hingchabido amuk tumin leikhre. Pumhen sungai hak tumin lei. Aduga amuk hanna lairik adu paige tawbada nakanagi sahum ama laktuna Pumhen adu khangun hundorai. Hingchabido amuk thorakli. Noktuna Pumhen de yengi. Adumna sum yengnamba adudagi. Khuzin adu lam yongna sangba makai puthokduna Pumhen tamna paisilai. Pumhen sum makhutagi thang adu jejet paiduna hingchabi aduna tharakpa khutha khudingba ngakthoi. Adubu mane henjinbade ngamde. Pumhen do asum ngamlambadagi tanja lauduna hingchabi digi sampuliba adu magi thangsang aduna kakre. Hingchabi adugi masam asangba du loina tarakle. Hingchabi do yamna sauna magi khuzin aduna Pumhen da amuk thille. Pumhen China do hairap khangi. Hingchabi aduna kana noi Pumhen su thang pairi. Adu mana thang adu soklubagi kanaba lairoi. Mana pairiba thang aduna mangonda thilliba hingchabi gi khut adu satoklaga nakanda lairamba nungpak aduda thamduna khujinga panana khusa sing adu kai adumna tawba aduda China adu khangba ngamdaduna hingchabi du kanna lawi. Makhut asokpadu pairaga thak niktuna yenglaga kanna lawi. Pumhen su yamna thuna lairik adu pairaga mai adu puthokduna surung adudagi thorakle. Hingchabi adu su yamna sauna tanarai. Pumhen du surung adudagi hek thorakpaga maningdagi akanba sapu amaga loinana kanna phujilai. Pumhen uppaga tui. Makhuta pairamba lairik su makhutagi nanthokre. Thaumai adu su lapna leibakta una akangu mayam aduda tasinduna mai chakpa haurakle. Saubana loiraba hingchabi adu Pumhen bu hatlage haina hananaba khulai kana thiri. Mana adumna tawringe Pumhen maso sitlaga lairik adu makhutna lame. Hingchabi adu su u achauba ama thangkatuna Pumhen da langnanaba hotnari. Adubu Pumhen na makhuta pairiba lairik adu laptakna chakliba mai adu langsinkre. Lairik adu maina gorong chakre. Adumna tawrabanina hingchabi adu su masapumba maina chakhalakle. Khangba ngamdraduna kana lawe. Magi khonthang aduna umang adu pumnin nille adubu lairik aduna mai chakpa loirakpada hingchabi adu su ud onkre. Pumhen masu wabana loire. Mabukta sokliba asokpadu pairaga chatpa ngamboi ngamdaboi. Jing aduda hauriba using aduda pairaga kumtharakle. Mana makha yorakpada masa adu ka hina ware. Jingkhongda mana thadoklamba magi sagol adu mabu yengduna lairami. Pumhen nokfet tawi. Aduga gyan tadana leimaida haithakre. Adumna tawba aduda sagol adu su ure. Lau khongduna sagol adu ko chenchele. Sagol aduna Pumhen gi phurit adu su mayana chiktuna chingkhatnaba hotnai. Adubu upai leitrabada umangi wangmada leihauba Ningthougi manai sing adu yamna thuna cheli aduga pakhatpa mawongda kana khongi. Ningthou manai sing aduna pakhatna sagol tonglaga changlai. Makhoina lakpada Pumhen du taraga leibadu ure. Moi mayam changduna Pumhen bu konungda puraktuna maiba kauraga yenghalli. Phana kuina Pumhen adu gyan lakte. Adubu laibok phabana kona thangda Pumhen adu wakhal lakle. Mama ibemadi mataw aduda harau munbana mapi taba haibadu oire. Ningthou adu su kuina purakpa matha ama kokle. Laibak adugi santoklamba laina laichat adu su yamna thuna athuba matamda phakre. Asumna phatraba hingchabi adu loishinduna sap pumba koklaga Ningthou adu amuk hanna hanagi phibamda hanjilakpa ngamki. Laibak adu su awa ana laitana ana ayek yaudana hanagi matawgum ingna chikna nungaina panba ngamkhirami.